Ngasigi samasa sida leiriba lairaba inakhamba haina saurba sambana mana khari habuse ngasida mayik sengi punsi asida matabu ihan hana nungsijakhibane adubu ngasidi ma ai thamoigi wahamta phongtopa nangdana lapnaba habado adumak taki haukraba punsigi tangkak asimadi aina yumnak sagai olaba matam sipau kawba ngamde adubu aina masi khale haiduna fataba lambida sakya habadi khande adubu akhoi miyaba khudimaki kaungamdraba wari amamamdi leinaba ngaktani asumna egisu wari simana egi punsigi oina wari oire aduna mayamda aina tahaningbagi wari asibu itoksabane matamada ai class 9 kare matamasida ekhogi mamanglomda lamhang khara lei mi amata tabanate changbadasu khara hangoiba mafamne maramdi chumbalambadi khangde babana wari liba matamda hasiki mafamse hainabi mafamne haina babana hai mafam asida changuba mising ayamana lai onaduna laikatnai thaina mafamse lai shana hanasu babana hai aduga aki akiba wari gasuli rakhe hairiba mafam asidani hauji mathalomdagi mi ama hongakani mafam asida leni haina pautare aisu khalude aduba mi anoba lakane habduda khangbadi fawke kuide dama tuna asongba singdo sengdolaga yum sanaba tawkhre ado baba se chemistry ne aduna hojiki yum sagadori base baba doina sinare masidagi baba gi matung induna aishu thabak sufamda amumu chatle bagi maramsu atagi nate hojiki yumbusigi nupisi mamingsa memcha haina hekta haijage mase mibu yam luna tawe masada masadawna aibisu loinabi magi masanupi amalai aduga magi masanupa se anine masanupi siga egase class manai aduna ini mumsasina masaga loinau tinaw haiduna kainum saba matamda aibi hekta kawbala aduna ni ma'am asumna thuna yumsa sabalo simbadagi magi masasinga punna yumduda lay aduna ishodum moida chatle aduga imanabi sisu ekhoida dum lae asumna sangthok sangsin dawnabadagi makhoigi masanupa anigasu ekhoiga khangnare koinadre adubu masanupa ahanse magi maming dathoi haina aine hekta haijage dathoi se larik amna hai mase mapanda larik tambajani handak suti tholapagi yumda leibora male masidagi khangnabane mase hek yengba matamda yamna ikai gamba male aingondasu kya kaude aduna magi masanupi noina koinadanaba haiduna wari kya sajale adubu aisu ikaibadagi wa kya ngangdre dathoibasu masanupi fazana phagi tawbada nofetama tawraga mami ani aduna aingonda lona yenglakhi aisu mangonda yengma mapa chanarubadagi ibanisa misanakhi masidagi aidi ikaiduna aduma lukthakhi magi momoto kya sidagi aigi wakhala madi thamoida magi wakhan khanbagum magi mafam ama leibagum phaurakhi punsisida nungsiba karino khanglaktaba ise magi manglang kya sagatuna isa ithanda mondrang sanaduna monda pangnungda nungaikhi dathabagi manak chatlamdai matamda isase keningba phaurakhi adubu ai magi mafamdadi mase uthokte adum samna khanba satuna leikhi hojikte aisu class 10 kare dathabu handate yumda dum lei karigino khangde hangso hanglude noma ini memjada imana suna haiki thoibana tuition toribado ekhoigi bemasisu amta ya holo phajaga puna laito paminauna haiki masidagi phajaga egase dathabadu tuition taunaba habudagi ayu khudingi dathabana lairik tae adubu phajadi lari pabado ayamana yaude mana anam kanana tumba sungo hogate ai ithanda ayambada dathoibana tae adubu iti isase pangpada pakale dathoibada yengba sungamde dathoibasu engonda amu amutang yengpanatana
ꯃꯃꯥꯏꯗꯣ ꯑꯗꯨꯝ ꯂꯨꯛꯊꯔꯒ ꯂꯥꯏꯔꯤꯛꯇꯣ ꯇꯥꯛꯑꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯐꯥꯎ ꯉꯝꯗꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯦꯊꯁꯀꯤ ꯁꯕꯖꯦꯛꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕꯅ ꯇꯥꯛꯄꯤꯕꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯁꯕꯖꯦꯛꯁꯦ ꯄꯥꯁ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯆꯥꯛ ꯀꯧꯈꯤ ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯏꯅꯦ ꯃꯦꯝꯆꯥꯅ ꯀꯔꯤ ꯈꯜꯂꯕꯅꯣ ꯆꯤꯡꯅꯔꯕ ꯈꯪꯗꯦ ꯅꯣꯡꯃ ꯏꯅꯦ ꯃꯦꯝꯆꯥꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯩꯕꯨ ꯀꯧꯔꯛꯈꯤ ꯃꯇꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯦ ꯍꯩ ꯆꯥꯁꯦ ꯃꯊꯟꯗ ꯍꯩ ꯆꯥꯕ ꯇꯜꯂꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯀꯩꯁꯨ ꯈꯟꯗꯅ ꯆꯠꯂꯦ ꯍꯩꯗꯣ ꯑꯩꯅ ꯃꯦꯠꯂꯒ ꯏꯅꯦꯒ ꯆꯥꯃꯤꯟꯅꯕ ꯍꯧꯕ ꯃꯇꯝꯗ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯦꯝꯃ ꯅꯦꯅꯦꯗꯤ ꯅꯪꯁꯦ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯈꯜꯂꯤ ꯐꯖꯒ ꯅꯪꯒ ꯈꯦꯠꯅꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯗꯗꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯄꯥꯝꯃꯤ ꯏꯅꯦꯅꯅꯦ ꯅꯣꯏꯗ ꯑꯍꯟꯒꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯅꯦꯅꯦꯒꯁꯨꯅꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯩ ꯑꯩꯗꯤ ꯃꯥꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯅꯣꯡꯃꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯀꯧꯔꯛꯀꯦ ꯃꯁꯛ ꯌꯦꯡꯍꯧ ꯑꯗꯣ ꯅꯪꯁꯨ ꯑꯩꯅ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯣ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯂꯒ ꯂꯩꯌꯣ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯌꯥꯝꯅ ꯂꯩ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯅꯥꯆꯦꯞꯇ ꯌꯦꯔꯒ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯕꯨ ꯏꯅꯦꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯟꯅꯔꯒ ꯍꯣꯏ ꯏꯅꯦ ꯍꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯦ ꯑꯩꯅ ꯗꯥ ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯀꯌꯥ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯝꯇ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯁꯦ ꯗꯥ ꯊꯣꯏꯕ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞꯂꯨꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯕꯨꯡꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯄꯗꯒꯤ ꯑꯩꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯥꯕꯨ ꯈꯪꯅꯁꯜꯂꯦ ꯃꯇꯝꯁꯦ ꯌꯥꯎꯁꯪꯒꯤ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯟꯖꯒꯦ ꯑꯩꯁꯨ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯈꯣꯏꯁꯨ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ ꯊꯥꯕꯜꯁꯨ ꯉꯟꯇꯥꯅ ꯑꯗꯨꯝ ꯍꯧꯔꯦ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯝꯄꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯥ ꯊꯣꯏꯕꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯦꯞꯄꯒ ꯊꯥꯕꯜꯗꯣ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ ꯑꯩꯁꯨ ꯗꯥ ꯊꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯜꯂꯨꯕꯒ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯤꯠ ꯆꯥꯟꯅꯩ ꯃꯇꯥꯡ ꯑꯁꯤꯗꯅꯦ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯈꯨꯠ ꯈꯜꯂꯛꯏ ꯌꯥꯝꯅ ꯅꯛꯅ ꯆꯪꯉꯛꯄꯕꯨꯗꯤ ꯅꯠꯇꯦ ꯃꯗꯣ ꯗꯥ ꯊꯣꯏꯕꯅ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯥ ꯊꯣꯏꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯟꯅꯕꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯅꯨꯃꯤꯠꯁꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯍꯥꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯕꯅꯦ ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯦ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯉꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯥ ꯊꯣꯏꯕꯁꯦ ꯅꯣꯡꯃ ꯐꯥꯎ ꯎꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯀꯌꯥ ꯆꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯐꯖꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕꯒꯤ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯟꯗꯅ ꯅꯣꯡꯇ ꯆꯪꯂꯨꯗ꯭ꯔꯦ ꯂꯝꯕꯤꯗ ꯅꯣꯡꯃ ꯗꯥ ꯊꯣꯏꯕ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯕꯨ ꯎꯈꯤꯗꯕ ꯑꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯦ ꯅꯣꯡꯃ ꯏꯅꯦ ꯃꯦꯝꯆꯥꯗ ꯏꯃꯥꯅ ꯍꯪꯈꯤ ꯍꯟꯗꯛ ꯃꯔꯛ ꯊꯣꯏꯕꯗꯤ ꯎꯗꯦ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥꯅ ꯑꯗꯨꯕꯨ ꯏꯅꯦ ꯃꯦꯝꯆꯥꯅꯁꯨ ꯗꯥ ꯊꯣꯏꯕꯗꯣ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ ꯏꯃꯥꯅ ꯃꯈꯥ ꯇꯥꯅꯗꯤ ꯍꯪꯉꯨꯗ꯭ꯔꯦ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯆꯍꯤ 3 ꯁꯨꯔꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯅꯤ ꯑꯩꯅꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯌꯥꯏꯐꯕ ꯀꯧꯏ ꯗꯥ ꯌꯥꯏꯐꯕꯁꯦ ꯌꯥꯝꯅ ꯐꯩ ꯅꯤꯁꯥ ꯄꯨꯁꯥ ꯑꯃꯠꯇ ꯆꯥꯗꯦ ꯅꯣꯡꯃꯇ
ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ꯫ ꯑꯩꯅ ꯁꯥꯎꯈꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯅꯕ ꯆꯠꯂꯦ꯫ ꯃꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥ ꯈꯪꯍꯟꯗꯅ ꯅꯨꯄꯥ ꯑꯃ ꯂꯣꯟꯅ ꯃꯇꯝ ꯂꯦꯟꯕꯅꯤ ꯍꯥꯏꯅ ꯈꯪꯅꯔꯨꯕꯗꯒꯤ ꯃꯥꯅ ꯐꯥꯈꯤ꯫ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯄꯥ ꯑꯝꯇꯪ ꯈꯪꯅꯒꯅꯣ, ꯑꯔꯦꯞꯄ ꯊꯝꯒꯅꯣ, ꯀꯥꯏꯅꯔꯒ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯕꯅꯦ, ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯂꯨꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏꯗ ꯂꯩꯁꯥꯔꯤꯉꯩ ꯄꯥꯈꯪꯗ ꯈꯪꯅꯔꯒ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯇꯝꯂꯝꯕ ꯑꯃꯗ ꯂꯩꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯒꯤꯅꯦ꯫ ꯃꯥꯅ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯁꯦ ꯈꯪꯈꯤꯕꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯀꯥꯏꯅꯔꯁꯦ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤꯡ ꯑꯩ ꯄꯨꯔꯒ ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗꯗꯤ ꯄꯥꯈꯠꯄ, ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯦ, ꯃꯔꯝꯗꯤ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯈꯤ꯫ ꯆꯦꯜꯂꯕ ꯃꯇꯨꯡ ꯑꯩꯕꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯆꯥꯛ ꯀꯧꯕꯗꯣ ꯏꯅꯦꯅꯁꯨ ꯀꯧꯋꯦ, ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕꯗꯤ ꯎꯗꯦ꯫ ꯑꯩ ꯗꯥ ꯊꯣꯏꯕꯗꯤ ꯍꯥꯏꯅ ꯍꯪꯗꯤ ꯍꯪꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯑꯩ ꯍꯪꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ, ꯌꯨꯝ ꯊꯥꯗꯣꯛꯂꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯗꯥ ꯊꯣꯏꯕꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯈꯤ, ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯃꯤ ꯃꯌꯥꯝꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥ ꯊꯣꯏꯕ ꯃꯃꯥꯟꯅꯕꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯌꯦꯡꯉꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯇꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯔꯥ ꯆꯦꯟꯅ ꯑꯩꯕꯨ ꯐꯣꯇꯣ ꯀꯥꯞꯍꯧꯋꯦ꯫ ꯑꯩ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯃꯥꯗꯤ ꯑꯩꯕꯨ ꯌꯦꯡꯅ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯈꯤꯕ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯪꯗ ꯗꯥ ꯊꯣꯏꯕ ꯎꯈꯤ꯫ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕꯁꯤꯡ ꯅꯍꯧꯅꯅ ꯎꯕꯒꯨꯝ ꯃꯪꯗꯨꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯛꯄꯗꯒꯤ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯪꯗ ꯍꯟꯗꯛ ꯎꯕꯁꯦ ꯍꯟꯗꯛꯇꯤ ꯃꯥꯕꯨ ꯇꯣꯏꯅ ꯎꯔꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯐꯣꯟꯗ ꯏꯃꯥꯅ ꯗꯥ ꯊꯣꯏꯕꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯁꯤꯡꯅꯕꯅꯦ, ꯅꯪꯁꯨ ꯕꯥꯇꯣꯟ ꯇꯧꯋꯣꯅ ꯍꯥꯏꯍꯧꯏ ꯍꯥꯏꯅ ꯏꯃꯥꯅ ꯇꯝꯃꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯑꯣ ꯗꯥ ꯊꯣꯏꯕꯒꯤ ꯂꯨꯍꯣꯡꯕ ꯄꯥꯎꯁꯦ ꯇꯥꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯥꯕꯨ ꯃꯪꯗ ꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯏꯃꯥꯅꯗꯤ ꯂꯨꯍꯣꯡꯕꯗꯣ ꯑꯌꯨꯛꯇꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯗ ꯇꯜꯂꯦ, ꯈꯔ ꯊꯦꯡꯅ ꯆꯠꯀꯦꯅ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯨꯍꯣꯡꯕꯗꯣ ꯆꯠꯂꯦ꯫ ꯃꯥꯗꯤ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯒ ꯏꯃꯥꯒ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯑꯦ꯫ ꯏꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯑꯩꯅ ꯇꯨꯡ ꯊꯪꯂꯒ ꯆꯪꯕꯅꯦ꯫ ꯗꯥ ꯊꯣꯏꯕ ꯊꯕꯛꯁꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕ ꯖꯥꯠꯅꯤ, ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯑꯃꯒ ꯕꯣꯔ ꯁꯦꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯗꯥ ꯊꯣꯏꯕꯒ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯗꯥ ꯊꯣꯏꯕꯗꯣ ꯐꯤꯔꯣꯟꯗꯤ ꯁꯦꯠꯂꯝꯃꯦ, ꯑꯗꯨꯕꯨ ꯀꯣꯌꯦꯠꯇꯤ ꯌꯦꯠꯇ꯭ꯔꯤ꯫ ꯑꯩ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤ꯫ ꯅꯨꯡꯉꯥꯏꯇꯕ, ꯄꯥꯈꯠꯄ, ꯏꯀꯥꯏꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯅꯣꯛꯑꯒ ꯗꯥ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯒꯦ ꯇꯧꯕꯒ ꯗꯥ ꯊꯣꯏꯕꯅ ꯍꯥꯟꯅ ꯕꯦꯝꯃ ꯅꯪ ꯂꯥꯛꯑꯕꯣ ꯍꯥꯏꯅ ꯀꯧꯔꯛꯑꯦ, ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯎꯈꯤ꯫ ꯑꯩꯁꯨ ꯂꯥꯛꯑꯦꯅ ꯅꯣꯛꯑꯒ ꯈꯨꯝꯃꯦ꯫ ꯑꯗꯨꯒꯗꯤ ꯗꯥ ꯊꯣꯏꯕꯗꯣ ꯑꯩꯕꯨ ꯀꯧꯔꯝꯂꯒ ꯆꯪꯂꯒ ꯃꯉꯣꯟꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯂꯒ ꯖꯇ꯭ꯔꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯦ꯫ ꯃꯥ ꯑꯩꯕꯨ ꯀꯧꯔꯝꯕꯗꯒꯤ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯣꯠꯌꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯡꯅꯍꯧꯕꯗꯣ ꯑꯩꯅ ꯇꯥꯔꯛꯈꯤ꯫
Ngsaidai mana ngariba nupido asine yanghoro haina moi masen ingi tawnakhi. Ai mado tasinadana puing piramaga aduma lae. Adubu ma'am thamoy asida aina matam amada dathebana aibu nungsibikhibra haina khansakhibado aibu mana nungsi habase maye khara senglapagum tawe. Adubu khaidi tawrune aiso hojikti matugi wakhan khanbagi matam natre. Aiso yum pale aduga masu ngasidi luhongki tawre. Nungaya phana palo haba natana ai karide harune. Matam khara leraga aina ipamde chappa matamda inamana ingonda nangbo noi dathebagi nupido masak urabra khangningra haina hange. Aina inama masakpudi khangninge ado chapatale ikaijai. Nupido masak adum phajabane lairika yamna hebajane ado masakto nanga khara mane. Nungai ba masem pule habaduni ekhoina gadi changuba yaba nate haiduna inamana phagi tawre. Aiso adune inama hairaga punano e. Adubu amuso matam khara leraga aini ipamde chappa matamda ine memsaga ege thengnai. Ine nahana aibu kawrakhe. Bema namuna pamda lairo nangdi yamna nungai khara male. Nasakna tawna phajariba angangdi puraktra. Aina ine angangdi puraktre ine purna thanamo maga lehogena habadagi thaname. Aisu kuina leroi chatlani. Ine di handak naha yamna oithoe inama lakpadagi naha oithokre. Karaidagi noda isase khwidok pungsawda sawgatli. Magi warigane palakano maunena yahau thengna hawgatni. Nomutasin nate nungtigibuni aina waitaini duk thani. Mawa moibagi ayunta hugalaga wasi waram tawduna duk thamai thanbagi wakhan yawde. Nate mana khalibase karino khangde. Saksu aina namba thongi masangam desina amuk toiba mapang khara nungairena mina usitriba. Yengo aina hoji tholaise hotel dagi satan charoga laini masibu mana lolaga pithakadaba natra haiduna magi pendaba maududa yaningdaba kayagi wari aingonda lirakhe. Inena nanamaga masakhangno nomutasu napam lakpada aikhuide changate ngasidi changusila o haiduna takpadagi aitanatana change. Aige inega hek changpa matamda aina mathalomda yankhaluba matamda dadoibasu mapachana ba haigadra moigi mathagi kagi thonawda lerame. Aisu yankhalubaga mapachana duna ibani misanakhi. Masidagi ma fatlauna thonawda thingjangkhi. Aisu usanadaba saraga adama change. Inena inamada koktoe aduga aiga sakhangna hale. Inena thoibadi bemala ai haruso adugane chagalolo. Yani ine aidi sase kyasu pamde tharoige kona matang chabada kairam chaminarse. Aisu kamte heglaratre. Matang aduda inamada kumtharaga dathobada hosita lehobane lehode karam chakrabano khangde. Tole romdaga sankrajala ayenke nang haktang layuko. Inena hothukserani angangse laise chakhang makhang nowla. Inama aduna aibudi bemabudi khange dathoibana magi wari aingonde yamna lida masakpudi ngasina ahanba khangmane. Inamagi waduda isase khawtakti sai. Inama ngasigiri chatlage mathang lakpado oina dathoibado thengnarage. Ai angasi thanamaga laine. Ine chatlage hairamaga inina thindoga aisu dum lae. Adubu ma'am aina ngasi phawba kaudabase atai nate. Aigi lohongma numita mahana kapaga aigi photo magi phone da kapkhibado masimakni. Adubu mahana aigi photo kapkhibado masani haina khalaga nungsiduna kapambasu oiramba yai. Adubu musisinadi kawba ngamde. Aduna aigi kawba ngamdaba wari haragadi masina oihore. Mayamgisu asigumba wari lebra leirabadi comment box da lei natraga leite habadudang thambiramo. Aduga dathoibana aibu matam aduda kharata oirabasu
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯪꯁꯤꯃꯇꯪ ꯍꯪꯖꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯖꯕ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛꯇꯣ ꯃꯗꯨ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯨꯝ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯁꯦꯌꯔ ꯇꯧꯖꯕ ꯈꯛꯇꯅꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫